My dear students, welcome to my channel. Angangsha Sargi Ngarangi class ta Tara Manga Suba Para Manipurgi Kunung Jagoi Hariba Parase Masi Tak Bahogre Nasi Su Makasa Tarakpa Waina Sargi channel Sigi class Waina Parasimaki Adom Makalo Tarakadoba Ngarang Manipurgi Kunung Jagoi Hariba Jagoi Jigi Matangta Kabui Jagoi Takpa Loigre Loina Loinana page number IT ga Sabel Tangkhul Jagoi gi Matangda Takpa Hogre ko ngangja aduna ngasi Tangkhul Jagoi gi ngarang takhiba parado adugi makha taktharake munmuna taro ko ngangja ngarang munataro kanwadagi aroiba sentence dagi tigalakpa matamda 1 2 3 4 5 ko 1 2 3 ko mari suba sentence oigodeba maning dagi tigalakpa matamda mari suba sentence da ko adubu yango sentence amatang hangkana parake langi jagoi da nupana tapai makukta pasi sirong kulik yot mapak asina singba upi hairiba matangje haibadi hairiba sentence siboda ngarang yaukre aduna masigi makha paba takpa haurage monmana taro ko nganja nupi singna atai jagoi singda purit amuba muka natraga angauba phon litleba amuka hage ko nupi singna atai jagoi singda purit amuba muka natraga angauba phon litleba gantai ko nganja songkhom phi thabak ta ko yetpa yai karigumba huishona naliang kauba luhongba thauramda yanaba pithagi khuji pariangbo kuoktagi yantharaga khutna paiduna jagoi sabasu yawi haiba gentai ko ngja ngarangiduna nupagi ngaktani ko gentabra langi jagoi da nupana tapai makokta pasi sirong khuli yot mapak asina singba upi hariba jingchinaba gentai ko ngangja munataw ko masigi khenabaje munataw loina na munakhango confuse kanuko nupana karamba dress shatpa nupina karamba dress shatpa loina na lairi ba jati jingjigi jagoi makhalju amma phawba manade loina na sheliba dress makhalju amma phawba manade aduna magi jati jingjigi ko nupa jingjina sheliba dress makhaljing amadi nupi jingjina sheliba dress makhaljing ja munmana tahu ko tangkhul jagoi hariba jagoi makhalje masidaidana nupi jingna karam ba dress ko haibadi tangkhul jagoi je sana nabagidamagta tangkhul nupi jingjina karam ba dress setke haiba taragati masigi pakhumje lakadoiba amuka hage ko tangkhul nupi jingjina makhoigi jagoi sana nabagidamagta jagoi sariba nupi jingdo maduna karam ba dress haibadi karam ba phiron setke haragadi masi lakadoiba nupi singna atai jagoi singda purit amuba muka natraga angauba phon lele songkhom phi thabak da yetpa yawi karigumba da huishona naliang kauba luhongba thauramda yanaba prithagi khuji parengbo koktagi yantharaga khutna paiduna jagoi sabasu yawi haina khunggadaba yare ko gangja aduna masigi khenabaje mona taw ko masiga loina na
page number 87 की लोरे next page number 80 का 8 next mau jagoi mu la ko mon tar je ko mau jagoi mau jati gi makhal mathel gi jagoi singda asarali odo yamna maru oya ko khoi manipur gi jo makhal makha kaya marung gi harau ku mai lai adugumna lairiba jati khuri mak singji gi jo makhal makha kaya marung gi harau ku mai jagoi lai adubuna adugumna ko mau gi jo makhal mathel gi jagoi ko or makhal makha kaya marung gi jagoi mayam layaba kendai ko hariba makhal makha or makhal mathel mayam lairiba jagoi mayam jingdo madudagi na yandabra khwaidagi yamna maroiba jagoi di kari jagoi no haragadi asharali odo hariba jagoi je yandare ko parake ko mau jati gi makhal mathel gi jagoi singda asharali odo yamna maruoi yandare ko mau jati gi khwaidagi maruiba jagoi do kari jagoi no haragadi pakhumda asharali odo ni haina khongadaba yare ko jagoi asi mau gi khwaidagi sauba kumai neba ko mau gi khwaidagi sauba kumai do kari jagoi no haragadi asharali odogi ko asharali odogi gendare ko jagoi makhal je saba ko jinane khwaidagi sauba kumai neba kedai ko heta ma je ta sani ngo patamna saba ya de akak no patamna saiba ko aduna hairiba asharali odo hairiba kumai je asharali odo hairiba jagoi jina jagoi je saba gi akak no patamma lai hairiba jagoi je saba kumai je masina khwai dagi sauba jagoi ne ba ko mauge kedaba khwai de sauba jagoi or khwai de sauba kumai ne ba jagoi asi maugi khwai dagi sauba kumai ne ba ko mathangda sithoni na singba kumai khudingmakta saba yaeba ko sithoni haja kumai ni ko khoi manipur da haraga yausang ningol sakauba sairauba ko adagi myam legredana ko diwali kanglen masumaina myam lei adumai to dana sithoni na singba kumai khudingmakta saba yaeba sithoni haji juna mau gine kumai amagi maming ni ko hariba sithoni hariba kumai je masdaida ngasai asharali odo hariba jagoi je saba yaeba yandare ko mau gi karamba kumai da asharali odo je saba yage haragadi sithoni na singba kumai da saba yaye na khongadoiba nupa nupi anima ki jagoi neba ko mau gi asharali odo hariba jagoi je kanana saba jagoi no haragadi nupa nupi animak na saba jagoi ni haina khongadaba yare ko masida nupa na losto ko ba sumthang mana phandokpa kuoki laitiang sijinai pambom yaudaba phurit sahona ji le khawon apakpa naha na karala e likon pariang yan thaba khudai to chi sheli khuuda shoko phai khubomda phidara yomi pambomda preho phai khutta ta natraga thang pai kendare ko munatau ko hairiba mau jati gi asharali odo hairiba jagoi je saba matamda nupa jina karam ba dress haibadi karam ba phiron set ke haragadi si khonga deba yantare ko ngaja amuka haige mau gi asharali odo hairiba jagoi je saba matamda nupa jina karam ba dress or karam ba phiron set pa ge haiba taragadi masi khonga deba asharali odo hariba jagoi je saba matamda nupana losto koba sumthang mana phandopa kuoki laitiang sijinai pambom yaudaba phurit sahona ji lili khawon apakpa nahana karalai likon pariang yan thaba khudai to si sheli khuuda shoko phai khubomda phidara yomi pambomda preho phai khutta ta natraga thang pai haina khongadoiba yare ko mathangda nupi gi lakadore nupi na
ꯀꯣꯛꯇ ꯂꯤꯒꯤ ꯀꯣꯐꯨꯔ ꯎꯞꯄꯤ ꯅꯥꯗ ꯂꯁꯤꯡ ꯑꯉꯥꯡꯕ ꯅꯠꯇ꯭ꯔꯒ ꯑꯃꯨꯕ ꯀꯨꯗꯨ ꯌꯥꯜꯂꯤ ꯄꯥꯝꯕꯣꯝ ꯌꯥꯎꯗꯕ ꯐꯨꯔꯤꯠ ꯑꯃꯨꯕ ꯅꯥꯖꯤ ꯂꯤꯠꯄ ꯌꯥꯏ ꯁꯥꯄꯨ ꯈꯥꯎꯋꯣꯟ ꯑꯃ ꯌꯦꯠꯂꯤ ꯂꯤꯛ ꯑꯣꯇꯣꯁꯤ ꯈꯨꯗꯥꯡꯗ ꯌꯣꯠꯀꯤ ꯈꯨꯖꯤ ꯆꯥꯁꯥꯁꯤ ꯏꯁꯩ ꯌꯥꯎꯏ ꯖꯟꯇ꯭ꯔ ꯌꯥꯎꯏ ꯀꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯈꯣꯡꯆꯠ ꯊꯨꯖꯤꯜꯂꯤ ꯀꯣ ꯁꯤꯗꯩꯗ ꯍꯦꯟꯖꯟꯅ ꯈꯔ ꯄꯥꯁꯟꯈ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯀꯣ ꯑꯃꯨꯛ ꯃꯥꯎꯁꯤꯡꯒꯤ ꯑꯁꯥꯔꯥꯂꯤ ꯑꯣꯗꯣ ꯍꯥꯏꯔꯤꯕ ꯖꯒꯣꯏꯁꯦ ꯁꯥꯕ ꯃꯇꯝꯗ ꯃꯥꯎ ꯅꯨꯄꯤꯁꯤꯡꯅ ꯀꯔꯝꯕ ꯗ꯭ꯔꯦꯁ ꯀꯣ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯐꯤꯔꯣꯜ ꯁꯦꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯃꯨꯟꯅ ꯇꯥꯎꯀꯣ ꯅꯨꯄꯤꯅ ꯀꯣꯛꯇ ꯂꯤꯒꯤ ꯀꯣꯐꯨꯔ ꯎꯞꯄꯤ ꯅꯥꯗ ꯂꯁꯤꯡ ꯑꯉꯥꯡꯕ ꯅꯠꯇ꯭ꯔꯒ ꯑꯃꯨꯕ ꯀꯨꯗꯨ ꯌꯥꯜꯂꯤ ꯄꯥꯝꯕꯣꯝ ꯌꯥꯎꯗꯕ ꯐꯨꯔꯤꯠ ꯑꯃꯨꯕ ꯅꯥꯖꯤ ꯂꯤꯠꯄ ꯌꯥꯏ ꯁꯥꯄꯨ ꯈꯥꯎꯋꯣꯟ ꯑꯃ ꯌꯦꯠꯂꯤ ꯀꯣ ꯂꯤꯛ ꯑꯣꯇꯣꯁꯤ ꯈꯨꯗꯥꯡꯗ ꯌꯣꯠꯀꯤ ꯈꯨꯖꯤ ꯆꯥꯁꯥꯁꯤꯑꯅ ꯈꯨꯝꯒꯗꯣꯏꯕ ꯌꯥꯔꯦꯀꯣ ꯉꯥꯡꯖꯥ ꯑꯗꯨꯅ ꯃꯈꯥꯁꯨ ꯑꯃꯨꯛ ꯄꯥꯔꯛꯀꯦ ꯏꯁꯩ ꯌꯥꯎꯋꯦꯕ ꯀꯣ ꯃꯥꯎꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯖꯒꯣꯏ ꯑꯁꯥꯔꯥꯂꯤ ꯑꯣꯗꯣ ꯍꯥꯏꯔꯤꯕ ꯖꯒꯣꯏꯁꯦ ꯀꯃꯥꯏꯅ ꯀꯣ ꯁꯥꯒꯦ ꯍꯥꯏꯔꯒꯗꯤ ꯏꯁꯩ ꯌꯥꯎꯅ ꯁꯥꯏꯌꯦꯅ ꯍꯥꯏꯒꯗꯣꯏꯕ ꯀꯣ ꯏꯁꯩ ꯌꯥꯎꯅ ꯁꯥꯕ ꯖꯒꯣꯏꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ ꯀꯣ ꯂꯣꯏꯅꯅ ꯖꯟꯇ꯭ꯔ ꯌꯥꯎꯏꯅꯁꯨ ꯈꯨꯝꯒꯗꯣꯏꯕ ꯀꯣ ꯏꯁꯩ ꯌꯥꯎꯏ ꯖꯟꯇ꯭ꯔ ꯌꯥꯎꯏ ꯏꯁꯝ ꯁꯝꯅ ꯏꯁꯩ ꯑꯃꯁꯨꯡ ꯖꯟꯇ꯭ꯔ ꯌꯥꯎꯅ ꯁꯥꯕ ꯖꯒꯣꯏꯅꯤ ꯈꯨꯝꯒꯗꯣꯏꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯈꯣꯡꯆꯠ ꯊꯨꯖꯤꯜꯂꯤ ꯀꯣ ꯑꯃꯨꯛꯁꯨ ꯑꯁꯥꯔꯥꯂꯤ ꯑꯣꯗꯣ ꯁꯥꯕꯁꯦ ꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯇꯞꯅ ꯁꯥꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯈꯣꯡꯆꯠ ꯊꯨꯖꯤꯜꯂꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ ꯌꯥꯔꯦꯀꯣ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯈꯥꯒꯤ ꯕꯦꯝꯕꯨ ꯗꯥꯟꯁ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯃꯌꯥꯝꯅ ꯕꯦꯝꯕꯨ ꯗꯥꯟꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯋꯥꯒꯤ ꯖꯒꯣꯏ ꯑꯁꯤ ꯀꯨꯀꯤ ꯆꯤꯟ ꯃꯤꯖꯣ ꯖꯧꯃꯤ ꯀꯥꯡꯂꯨꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ ꯖꯒꯣꯏꯅꯦꯕ ꯀꯣ ꯕꯦꯝꯕꯨ ꯗꯥꯟꯁ ꯃꯅꯤꯄꯨꯔꯤꯗ ꯍꯥꯏꯔꯒꯅ ꯋꯥꯒꯤ ꯖꯒꯣꯏ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯍꯥꯏꯒꯦ ꯃꯌꯥꯝꯅ ꯕꯦꯝꯕꯨ ꯗꯥꯟꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯋꯥꯒꯤ ꯖꯒꯣꯏ ꯑꯁꯤ ꯀꯨꯀꯤ ꯆꯤꯟ ꯃꯤꯖꯣ ꯖꯧꯃꯤ ꯀꯥꯡꯂꯨꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ ꯖꯒꯣꯏꯅꯤ ꯃꯁꯤꯗ ꯍꯪꯕ ꯌꯥꯔꯦ ꯀꯨꯀꯤ ꯆꯤꯟ ꯃꯤꯖꯣ ꯖꯧꯃꯤ ꯀꯥꯡꯂꯨꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ ꯖꯒꯣꯏꯗꯨ ꯀꯔꯤ ꯖꯒꯣꯏꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯦꯝꯕꯨ ꯗꯥꯟꯁ ꯍꯥꯏꯔꯒꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯋꯥꯒꯤ ꯖꯒꯣꯏ ꯍꯥꯏꯔꯒꯁꯨ ꯌꯥꯔꯦꯀꯣ ꯀꯣꯏꯁꯟ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯅꯠꯇꯕꯤꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯑꯒ ꯕꯦꯝꯕꯨ ꯗꯥꯟꯁꯅ ꯍꯪꯉꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯋꯥꯒꯤ ꯖꯒꯣꯏꯅ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯅꯤꯃꯛ ꯍꯥꯏꯔꯛꯑꯒꯦ ꯄꯨꯟꯅ ꯈꯪꯍꯧꯔꯣ ꯍꯌꯦꯡ ꯍꯪꯉꯛꯄ ꯃꯇꯝꯗꯗꯤ ꯑꯃ ꯍꯦꯛꯇ ꯍꯪꯉꯛꯄ ꯌꯥꯏꯑꯕ ꯕꯦꯝꯕꯨ ꯗꯥꯟꯁ ꯅꯠꯇ꯭ꯔꯒꯅ ꯋꯥꯒꯤ ꯖꯒꯣꯏ ꯍꯥꯏꯔꯤꯕ ꯖꯒꯣꯏꯁꯦ ꯀꯔꯝꯕ ꯀꯥꯡꯂꯨꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ ꯖꯒꯣꯏꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯨꯀꯤ ꯆꯤꯟ ꯃꯤꯖꯣ ꯖꯧꯃꯤ ꯀꯥꯡꯂꯨꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ ꯖꯒꯣꯏꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ ꯖꯒꯣꯏ ꯑꯁꯤ ꯁꯨꯛꯇꯥꯂꯥꯝ ꯅꯠꯇ꯭ꯔꯒ ꯆꯦꯔꯣꯂꯥꯝ ꯀꯧꯋꯦꯕ ꯀꯣ ꯕꯦꯝꯕꯨ ꯗꯥꯟꯁꯀꯤ ꯑꯇꯣꯞꯄ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯛꯇꯥꯂꯥꯝ ꯅꯠꯇ꯭ꯔꯒꯅ ꯆꯦꯔꯣꯂꯥꯝꯁꯨ ꯀꯧꯏ ꯍꯥꯏꯕ ꯌꯥꯏꯀꯣ ꯅꯠꯇ꯭ꯔꯒꯁꯨ ꯕꯦꯝꯕꯨ ꯗꯥꯟꯁ ꯅꯠꯇ꯭ꯔꯒꯁꯨ ꯋꯥꯒꯤ ꯖꯒꯣꯏꯒꯤ ꯑꯇꯣꯞꯄ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯛꯇꯥꯂꯥꯝ ꯅꯠꯇ꯭ꯔꯒꯅ ꯆꯦꯔꯣꯂꯥꯝ ꯀꯧꯏꯅ ꯈꯨꯝꯒꯗꯣꯏꯕ ꯌꯥꯔꯦꯀꯣ ꯃꯁꯤ ꯀꯨꯠꯅꯆꯤꯡꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯈꯨꯗꯤꯡꯗ ꯁꯥꯟꯅꯩꯌꯦꯕ ꯀꯣ ꯕꯦꯝꯕꯨ ꯗꯥꯟꯁ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯋꯥꯒꯤ ꯖꯒꯣꯏ ꯅꯠꯇ꯭ꯔꯒꯅ ꯁꯨꯛꯇꯥꯂꯥꯝ ꯅꯠꯇ꯭ꯔꯒꯅ ꯆꯦꯔꯣꯂꯥꯝꯁꯦ ꯀꯔꯝꯕ ꯀꯨꯝꯍꯩꯗ ꯁꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯨꯠꯅꯆꯤꯡꯕ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯁꯥꯏꯅ ꯈꯨꯝꯒꯗꯣꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯨꯠ ꯐꯦꯁꯇꯤꯚꯦꯜ ꯃꯤꯁ ꯀꯨꯠꯀ ꯄꯥꯡꯊꯣꯛꯄꯗꯣ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗꯩꯗ ꯁꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯕꯦꯝꯕꯨ ꯗꯥꯟꯁ ꯑꯣꯔ ꯋꯥꯒꯤ ꯖꯒꯣꯏ ꯅꯠꯇ꯭ꯔꯒꯅ ꯁꯨꯛꯇꯥꯂꯥꯝ ꯅꯠꯇ꯭ꯔꯒꯅ ꯆꯦꯔꯣꯂꯥꯝ ꯍꯥꯏꯔꯤꯕ ꯖꯒꯣꯏꯁꯦ ꯉꯜꯂꯤꯉꯩꯗ ꯁꯨꯛ ꯄꯥꯏꯔꯒ ꯍꯧꯖꯤꯛꯅ ꯋꯥ ꯄꯥꯏꯔꯒ ꯁꯥꯕ ꯖꯒꯣꯏꯅꯦꯕꯀꯣ ꯕꯦꯝꯕꯨ ꯗꯥꯟꯁ ꯑꯣꯔ ꯋꯥꯒꯤ ꯖꯒꯣꯏ ꯅꯠꯇ꯭ꯔꯒꯅ ꯁꯨꯛꯇꯥꯂꯥꯝ ꯅꯠꯇ꯭ꯔꯒꯅ ꯆꯦꯔꯣꯂꯥꯝꯁꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯃꯇꯧ ꯀꯔꯝꯅ ꯁꯥꯟꯅꯔꯝꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯛ ꯄꯥꯏꯔꯒ ꯁꯥꯔꯝꯃꯦꯅ ꯈꯨꯝꯒꯗꯧꯕ
ꯀꯣ ꯃꯇꯥꯡꯁꯤꯗ ꯁꯨꯛ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯔꯥꯏꯁ ꯃꯤꯜꯗ ꯐꯧ ꯇꯛꯑꯦꯀꯣ ꯔꯥꯏꯁ ꯃꯤꯜꯁꯦ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯔꯥꯏꯁ ꯃꯤꯜ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯁꯨꯕꯜꯗ ꯇꯧꯔꯒ ꯐꯧ ꯁꯨꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯆꯩ ꯑꯁꯥꯡꯕꯗꯣ ꯃꯗꯨꯗꯨꯕꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯨꯛ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯕꯦꯝꯕꯨ ꯗꯥꯟꯁ ꯅꯠꯇ꯭ꯔꯒꯅ ꯋꯥꯒꯤ ꯖꯒꯣꯏ ꯅꯠꯇ꯭ꯔꯒꯅ ꯁꯨꯛꯇꯥꯂꯥꯝ ꯅꯠꯇ꯭ꯔꯒꯅ ꯆꯦꯔꯣꯂꯥꯝ ꯁꯥꯕ ꯃꯇꯝꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯀꯔꯤ ꯄꯥꯏꯔꯒ ꯁꯥꯔꯝꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯛ ꯄꯥꯏꯔꯒ ꯁꯥꯔꯝꯃꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕꯀꯣ ꯍꯧꯖꯤꯛꯅ ꯋꯥ ꯄꯥꯏꯔꯒ ꯁꯥꯕ ꯖꯒꯣꯏꯅꯦꯕꯀꯣ ꯕꯦꯝꯕꯨ ꯗꯥꯟꯁꯇ ꯀꯔꯤ ꯄꯥꯏꯔꯒ ꯁꯥꯒꯦꯅ ꯏꯁꯝ ꯁꯝꯅ ꯍꯧꯖꯤꯛꯀꯤ ꯃꯣꯗꯔꯟ ꯑꯣꯏꯕꯗ ꯍꯪꯉꯛꯑꯒꯗꯤ ꯋꯥ ꯄꯥꯏꯔꯒ ꯁꯥꯏꯅ ꯈꯨꯝꯒꯗꯧꯅꯤꯀꯣ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯍꯪꯉꯛꯑꯒꯅ ꯁꯨꯛ ꯄꯥꯏꯔꯒ ꯁꯥꯏꯅ ꯈꯨꯝꯒꯗꯣꯏꯕ ꯁꯨꯛ ꯅꯠꯇ꯭ꯔꯒ ꯋꯥ ꯀꯌꯥꯃꯔꯨꯝ ꯀꯥꯔꯜ ꯑꯣꯏꯅ ꯊꯝꯂꯒ ꯇꯥꯟ ꯅꯥꯏꯅ ꯃꯈꯣꯜ ꯍꯧꯅ ꯊꯦꯡꯅꯍꯜꯂꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯕꯦꯝꯕꯨ ꯗꯥꯟꯁꯁꯦ ꯀꯃꯥꯏꯅ ꯇꯧꯗꯨꯅ ꯁꯥꯒꯦꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯛ ꯅꯠꯇ꯭ꯔꯒ ꯋꯥ ꯀꯌꯥꯃꯔꯨꯝ ꯀꯥꯔꯟ ꯑꯣꯏꯅ ꯊꯝꯂꯒ ꯇꯥꯟ ꯅꯥꯏꯅ ꯃꯈꯣꯟ ꯍꯧꯅ ꯊꯦꯡꯅꯍꯜꯂꯒ ꯁꯥꯕ ꯖꯒꯣꯏꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ ꯌꯥꯔꯦꯀꯣ ꯃꯁꯤꯒ ꯂꯣꯏꯅꯅ ꯄꯦꯖ ꯅꯝꯕꯔ 44 ꯄꯦꯖ ꯅꯝꯕꯔ 88 ꯂꯣꯏꯔꯦ ꯃꯊꯪ ꯄꯦꯖ ꯅꯝꯕꯔ 89ꯗ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯕ ꯄꯦꯖ ꯅꯝꯕꯔ 89ꯗ ꯃꯨꯟꯅ ꯌꯦꯡꯉꯁꯤ ꯊꯦꯡꯅꯍꯜꯂꯒ ꯀꯣ ꯍꯟꯇꯣꯔꯛꯄ ꯈꯨꯗꯤꯡꯒꯤ ꯃꯌꯥꯏꯒꯤ ꯑꯍꯥꯡꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯄꯥꯟꯗ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯗꯨꯅ ꯖꯒꯣꯏ ꯁꯥꯏꯌꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯍꯥꯏꯕꯗꯤ ꯕꯦꯝꯕꯨ ꯗꯥꯟꯁꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯁꯥꯒꯦꯅ ꯍꯥꯏꯔꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯕꯦꯝꯕꯨ ꯗꯥꯟꯁ ꯁꯥꯕꯒꯤ ꯃꯑꯣꯡꯗꯣ ꯍꯥꯏꯔꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯤꯗ ꯊꯦꯡꯅꯍꯜꯂꯒ ꯍꯥꯏꯁꯦ ꯋꯥ ꯑꯃꯒꯅꯤꯀꯣ ꯊꯦꯡꯅꯍꯜꯂꯤꯁꯦ ꯅꯠꯇ꯭ꯔꯒꯅ ꯁꯨꯛ ꯑꯃꯒ ꯊꯦꯡꯅꯍꯜꯂꯒ ꯍꯟꯇꯣꯛꯂꯛꯄ ꯈꯨꯗꯤꯡꯗ ꯃꯌꯥꯏꯒꯤ ꯑꯍꯥꯡꯕ ꯑꯗꯨꯒꯤ ꯃꯅꯨꯡ ꯃꯄꯥꯟꯗ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯗꯨꯅ ꯖꯒꯣꯏ ꯁꯥꯕ ꯀꯨꯝꯍꯩꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ ꯌꯥꯔꯦꯀꯣ ꯑꯉꯥꯡꯖꯥ ꯕꯦꯝꯕꯨ ꯗꯥꯟꯁꯀꯤ ꯖꯒꯣꯏ ꯈꯨꯠꯁꯥꯁꯦ ꯀꯃꯥꯏꯅ ꯇꯧꯗꯨꯅ ꯁꯥꯕꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯋꯥ ꯑꯃꯒ ꯅꯠꯇ꯭ꯔꯒꯅ ꯁꯨꯛ ꯑꯃꯒ ꯊꯦꯡꯅꯍꯜꯂꯒ ꯍꯟꯇꯣꯔꯛꯄ ꯈꯨꯗꯤꯡꯗ ꯃꯌꯥꯏꯒꯤ ꯑꯍꯥꯡꯕ ꯑꯗꯨꯒꯤ ꯃꯅꯨꯡ ꯃꯄꯥꯟꯗ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯗꯨꯅ ꯁꯥꯕ ꯖꯒꯣꯏꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ ꯅꯨꯄꯤꯅ ꯖꯒꯣꯏ ꯁꯥꯏ ꯅꯨꯄꯥꯅ ꯋꯥ ꯄꯥꯏꯌꯦꯕꯀꯣ ꯕꯦꯝꯕꯨ ꯗꯥꯟꯁꯁꯦ ꯀꯃꯥꯏꯅ ꯇꯧꯗꯨꯅ ꯁꯥꯕ ꯖꯒꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯀꯣ ꯁꯥꯕ ꯖꯒꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯦꯀꯣ ꯕꯦꯝꯕꯨ ꯗꯥꯟꯁ ꯁꯥꯕꯗ ꯅꯨꯄꯥꯅ ꯁꯥꯕ꯭ꯔꯥ ꯅꯨꯄꯤꯅ ꯁꯥꯕ꯭ꯔꯥꯅ ꯍꯪꯉꯒꯗꯤ ꯅꯨꯄꯤꯅ ꯁꯥꯏ ꯍꯥꯏꯒꯗꯣꯏꯕ ꯉꯁꯥꯏ ꯃꯥꯎ ꯗꯥꯟꯁꯇꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯁꯥꯒꯦꯀꯣ ꯑꯗꯨꯒ ꯕꯦꯝꯕꯨ ꯗꯥꯟꯁ ꯁꯥꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯈꯛꯇꯅ ꯁꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯅꯨꯄꯥꯅ ꯋꯥ ꯄꯥꯏꯒꯗꯣꯏꯕ ꯕꯦꯝꯕꯨ ꯗꯥꯟꯁ ꯁꯥꯕꯗ ꯀꯅꯥꯅ ꯋꯥ ꯄꯥꯏꯒꯦ ꯍꯥꯏꯔꯒꯗꯤ ꯅꯨꯄꯥꯅ ꯋꯥ ꯄꯥꯏ ꯑꯗꯩ ꯕꯦꯝꯕꯨ ꯗꯥꯟꯁꯁꯦ ꯀꯅꯥ ꯈꯛꯇꯅ ꯁꯥꯒꯦ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤ ꯈꯛꯇꯅ ꯁꯥꯕ ꯖꯒꯣꯏꯅꯤ ꯍꯥꯏꯒꯗꯣꯏꯕ ꯅꯨꯄꯤꯅ ꯀꯣꯛꯇ ꯕꯥꯀꯦꯔꯤꯌꯥ ꯂꯩꯇꯦꯡ ꯎꯞꯄꯤ ꯀꯣꯔꯆꯩ ꯐꯨꯔꯤꯠ ꯂꯤꯠꯂꯤ ꯄꯨꯋꯥꯟꯆꯩ ꯐꯅꯦꯛ ꯁꯦꯠꯂꯤ ꯀꯣ ꯕꯦꯝꯕꯨ ꯗꯥꯟꯁ ꯁꯥꯕ ꯃꯇꯝꯗ ꯅꯨꯄꯤꯅ ꯀꯔꯝꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤꯅ ꯀꯣꯛꯇ ꯕꯥꯀꯦꯔꯤꯌꯥ ꯂꯩꯇꯦꯡ ꯎꯞꯄꯤ ꯀꯣꯔꯆꯩ ꯐꯨꯔꯤꯠ ꯂꯤꯠꯂꯤ ꯀꯣ ꯄꯨꯋꯥꯟꯆꯩ ꯐꯅꯦꯛ ꯁꯦꯠꯂꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯅꯨꯄꯥꯅ ꯊꯥꯡꯁꯨꯋꯥꯟ ꯈꯨꯗꯩ ꯁꯦꯠꯂꯤ ꯏꯁꯩ ꯌꯥꯎꯗꯦ ꯖꯟꯇ꯭ꯔ ꯌꯥꯎꯗꯦ ꯑꯊꯨꯕ ꯖꯒꯣꯏꯅꯦꯕꯀꯣ ꯑꯗꯒꯤ ꯕꯦꯝꯕꯨ ꯗꯥꯟꯁ ꯁꯥꯕ ꯃꯇꯝꯗ ꯅꯨꯄꯥꯅ ꯀꯔꯝꯕ ꯗ꯭ꯔꯦꯁ ꯁꯦꯠꯀꯦ ꯍꯥꯏꯔꯒꯅ ꯊꯥꯡꯁꯨꯋꯥꯟ ꯈꯨꯗꯩ ꯁꯦꯠꯂꯤ ꯍꯥꯏꯒꯗꯣꯏꯕ ꯀꯩꯗꯧꯔꯦꯀꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯑꯇꯩ ꯖꯒꯣꯏꯁꯤꯡꯗꯗꯤ ꯏꯁꯩ ꯌꯥꯎꯏ ꯖꯟꯇ꯭ꯔ ꯌꯥꯎꯏ ꯑꯗꯨꯕꯨ ꯕꯦꯝꯕꯨ ꯗꯥꯟꯁ ꯁꯥꯕ ꯃꯇꯝꯗꯗꯤ ꯏꯁꯩ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯍꯪꯉꯛꯑꯒꯗꯤ ꯌꯥꯎꯗꯦ ꯈꯨꯝꯒꯗꯣꯏꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯖꯟꯇ꯭ꯔꯁꯨ ꯌꯥꯎꯗꯦ ꯈꯨꯝꯒꯗꯣꯏꯕꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯕ ꯖꯒꯣꯏꯅꯦꯕꯀꯣ ꯕꯦꯝꯕꯨ ꯗꯥꯟꯁ ꯁꯥꯕ ꯃꯇꯝꯗꯗꯤ ꯏꯁꯩ ꯌꯥꯎꯗꯦ ꯖꯟꯇ꯭ꯔ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯕ ꯖꯒꯣꯏꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ ꯌꯥꯔꯦꯀꯣ ꯑꯉꯥꯡꯖꯥ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗꯩꯗ ꯂꯣꯏꯁꯤꯜꯂꯁꯤ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇꯅ ꯈꯝꯕ ꯊꯣꯏꯕꯤ ꯖꯒꯣꯏꯁꯦ ꯑꯃꯨꯛ ꯅꯩꯅꯔꯁꯤ ꯈꯝꯕ ꯊꯣꯏꯕꯤ ꯖꯒꯣꯏꯁꯦ ꯑꯃꯨꯛ ꯇꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯖꯥ ꯑꯗꯨꯗꯨꯅ
ꯁꯥꯔꯒꯤ ꯀ꯭ꯂꯥꯁꯁꯤꯡꯁꯦ ꯆꯥꯡ ꯅꯥꯏꯅ ꯌꯥꯎꯔꯣ ꯁꯤ ꯇꯥꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜ ꯀꯣꯏꯁꯟ ꯑꯟꯁꯔ ꯄꯤꯔꯛꯑꯅꯤꯀꯣ ꯑꯉꯥꯡꯁꯦ ꯑꯗꯨꯗꯨꯅ ꯀ꯭ꯂꯥꯁꯁꯤꯡꯁꯦ ꯃꯨꯟꯅ ꯇꯥꯍꯧꯗꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯀꯣꯏꯁꯟ ꯑꯟꯁꯔ ꯄꯤꯔꯛꯄ ꯃꯇꯝꯗ ꯅꯣꯏꯗ ꯈꯔ ꯂꯨꯒꯅꯦꯕꯀꯣ ꯈꯪꯕ ꯋꯥꯒꯅꯦꯕ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯔꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯣꯀꯦ ꯊꯦꯡꯛꯁ